Lakhipuronline puthokjaba Jungi tang taruk Sagul se numit ki Khomjinba Pao tabirase. Ahanbada maroi Pao. NDA gi mipam pangthokre Jungi tang nipanda Sri Modi Prime Minister oina wasak lawrbayai. Thagnana bai singi awaba mayok nariba mafam singda amsuna makata na tengbangkre. World Environment Day gamari lenana tongan mafam singda ngarang thauram kaya pangthoknakre. United Northeast Charitable Society ki lamjing makhada mahiroi singbu pungning thogatkre amasung jiribam da chathariba kang tournament ngasi SAYCA team ga LEC babu paraga sanagani haujik mapungoi bapau tabirasi Anauba sarkar sembagi mangoinana PM Narendra Modi amadi mahaki mantri mandal resign tawbagi chepisan kre Rashtrapati Draupadi Murmuna Anauba sarkar ama semdriba phawba office painanaba Sri Modi gi mafamda haikre handaki mikhalda BJP na majority mark chaniga humbatra ni thoijoba ngamkhide supnatagi seat chaniga ni pukak phangkhi adubo NDA gi chungsinariba mapangsing TDP amadi JDU ga loinana NDA na seat chaniga marputra ni thoi phangli Amaromda Congress amadi Samajwadi Party ga loinana INDIA block na seat chani ga kuntramari phangbangamli panbayai hojik chathariba 33 suba lok sabha gi matam Jun gi tang 33 ta loigani masigi mamangda NDA gi luchingba Narendra Modi da Rashtrapatina sarkar semnana babartan pirabayai Amaromda BJP gi chief minister kudingmak ngasi Delhi da kokre PM Modi gi yumda ngarang numidang pangthokiba NDA gi mifamda Telugu Desam Party gi luchingba N Chandrababu Naidu Janata Dal United ki luchingba amadi Bihar gi CM Nitish Kumar Shiv Sena Shinde Group ki luchingba amadi Maharashtra gi CM Eknath Shinde amasung atai masak naiba miwe kyana sarukjaki mifamna PM Modi bu NDA gi luchingba oina khanki Pao gi likun matungina Jungi tang nipanda Sri Narendra Modi ahumlak subo oina Bharat ki Prime Minister oina wasak lawrbayai Amaromda INDI Alliance ki luchingba singna ngarang numidang Congress President Mallikarjun Kharge gi Delhi da leiba yumda phamkhiba mifamna INDI block asina sarkar sembagi mahutta opposition da oina leibada yanaki hairi Isingi chauna maram oiraga isingi awaba mayok nariba Hailakandi jila gi manung chanbada leiba Thingom khunda leiba yumnak chama kuntra henbada Olasa Manipuri Students Union amsu gi thomi sing nangarang thaknana bai sing liter lising mari hena yohanba ngamkhre panbayai Jungi tang ahum dasu Hailakandi gi Gwalipar amade Soram khulda yumnak chama ga kunmanga da thaknana bai sing liter lising ani ga chanipan rom yohanba ngamkhi hairi Thaudang asi mai pakna pangthokna naba honabada mateng pangbirakiba miyam gi mafamda amsuna thagachaba phongdorokpaga loinana miyam nasu makhata na mateng pibiraknaba Olasa Manipuri Students Union Central Committee gi General Secretary Asangbam Sopon na phongdorakli United Northeast Charitable Society ki lamjing makhada mutum leikai mera paibina silangduna lising ani ga kunumdoi amadi lising ani ga kunmari gi chahida SSLC amadi higher secondary parikha da mai pakraba mahiroi singbo taramna okpagi thoromama singirbon mutum leikai da pangthokre haukiba jungi tang ahumda TH Nalini Kumar na mithunglen oiduna pangthokiba thoromaduda H Dhananjoy K Biren P Rajendra M Gopal M Kunjalaima A Sopon A Tomba amadi UNECS ki advisor Mutum Ranjitna ikai khumna jaba mithung oina sarukyakhi World Environment Day gamari lenana Northeast Academy Lakhipur khunona nimidasi pangthokladuna mairoi singna makutta placard paiduna Lakhipur Forest phawba khongsetama chatkhi upal wapal kaya koksilakpa asina Aikhoida piriba chaitheng amadi uthabagi kanaba kaya gi matangda Jirighat Forest Range Officer Royal Rongferna mahiroi singda kanaraba pokta kya pibiki hairi It is humans only. Now, what is the solution then? Planting trees is only a part to save our environment. Yes, your habit, your behavior, your awareness. First, your awareness regarding this one. Why it is happening? Yes, so in the other way, if everyone change their habit, change their notion, and try in their own way, in their household, in their own activities, like let me not pollute the environment. Yes,
let me not pollute the environment. Let me not, do things which may cause harm to the environment. Then that is the only thing. World Environment Day gamari lenana ngarang June gitang mangada Youth Club Barak Sonai Kasar na silangduna lamdam asigi mahusagi akoi bagi pibam ngak senduna thamnana bagi pandamda lambi gi nak yetta asok pambina chingba tongan makalgi upambi chara kaya thakre thoromasibu maipakna pangthoknana bahonabada Barak Tampak ki meitei na tariba khungang kunrom amadi Forest Department nasu tengbang lakhi haina Youth Club Barak Sonai Kasar gi maigedagi khangalakli Sahitya Thopanglup Sathaulup Imphal na sinduna World Environment Day Tentha Khongbal da leiba Multiplex Hall da Manipur University gi Culture gi Registrar Laisram Radhakanta na Chief Guest amasung Hanagi Arts and Culture gi Mantri Dr. Naras Singh na President oiduna hingjaningi aikoi su haiba thimda thoromatu pangthokre thoromga mari leinana Tentha Khongbal da upambi chanirom thaki nungthilda the importance of world environment haiba sida Rosan Moirang themna aduga the role of writers to save environment haibasidana Sahitya Academy Award Sarachan Thiam na chipathoki Ningombam Phairaba Award Environment Ngagliba Club Tentha Khongbal Welfare Association da Chief Guest na khusinaki Hanagi Mantri Dr. Narana Saidin Purel oiduna Saireng Saidinaki Moirang Them Rajendra Sarachan Thiam BP Sharma RK Buddhimanta Karta Sarat Salam Romola Laisram Rita Thoksom na chingba kabi kayana sarukjaki loisilakpada Tentha gi Asok Theatre na The Fainting Lamp haiba short play ama utki Jiribam District tasu Indian Red Cross Society IRCS Jiribam District Branch Jiribam Range Forest Department Youth Red Cross Unit Jiri College National Service Scheme Jiri College MSF Jiribam PHED CFL FEW Amadi Convent English School B Honbeng Morobekra Jiribam nasu World Environment Day gi thoram Land Restoration Desertification and Drought Resilience haiba thimda ngarang pangthoknaki thoromga mari leinana tongan mafam kaya da uchara thabagi thorom pangthokhi nubidasi gi thoromga mari leinana Indian Red Cross Society IRCS Jiribam District Branch ki Secretary L Jaminikanta Singhana asumna pangthokhi World Environment Day asiga mari leinana Jiribam da leiba Jiribam gi Indian Red Cross Society Jiribam District Branch amasung Jiribam gi Forest Subdivision ga pullaga u thabi thorom si asi akoina office sida pangthori office sida natana ate mafam sin su u thabagi program sin si pangtholu gini adugo hariba u se akoina yamna maru oidi u pambi se hingan mane upambi si hindragati program tawi habisu World Environment Day tawi habisu thedo pakana balite ro wakamsi message oina thamjari Jiribam PHE Division na World Environment Day gi thoram PHED Complex Jiribam da pangthoki ba thoram da DC Krishna Kumar IAS kilamjing makhada uchara kya thakre thoram da Executive Engineer Ajin Thaimaina nauna semgaliba reservoir asina chahi asigi December gi manungda thaknana ba asengbai sing phangalagani haikre loinana sagarliba water reservoir gi storage tank atu DC Krishna Kumar na koina chatuna yengsinki District Kang Association Jiribam na sinduna Jiribam gi babu parada chathariba Taramathoi suba Asangbam Lakiton Devi Memorial Mix Kang Tournament ki ngarang sanakiba preliminary group league match ta Mitei Inat Thogulup Jiribam na Sorogating bi Youth Club Bibu Panjal Mapan Taruk Tamaitiba Biki match adu RK Korasana Singna referee aduga A Iboton Singna scorer oibiki Tournament asigi ngasi nungthil pung amataba matamda sanagadaba aroiba preliminary group league match ta Sorok Ating bi Youth Club Ega Lamlen Evergreen Club Babupara Ega sanagani All Jiribam Sports Association na sinduna Jiribam Higher Secondary School ki sanabungda team kunithoina saruk jaduna sanariba ahanba Mazarun Bibi Memorial Senior Futsal Tournament 2024 gi ngarang sanakiba ahanba match sa
UPC na Laisem Club Bibu goal taret manga damai thihanki ani suba match ta Digli NLC na Sinlon Ebu penalty shootout ta goal nipan taret damai thiba pikhi match sing adu Prem Kumar Aziz Haider amadi Gerson na conduct tobiki ngasi sanagadaba aroiba pre quarter final knockout ki ahanba match nungtil gi pung ahum taba matamda LEC ga Yawal Club ka sanagani aduga ani suba match ta na LFC ga Chamtila KYC ga sanagani Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongta leiramba amot pasing sengdok pangamali amasung kidney liver heart amadi brain gi mapangal kankat handuna hakjang phana thambang amali magnetology scanning therapy asigi kanaba lobbiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng seri chief consultant Dr. M Santikumar Singha lifestyle medicine consultant Harvard School of Medicine USA certified Rompur part 2 dasu numit khudingi naturopathy gi makal makha layang patap sijenatuna layang pahujare advance booking gi damak mobile number 9706 554 286 natraga 9395-732-456 number asida call to birugo. Ondona kauli ay malugram gini adu ada oda Santikumar gi magi keno siga doctor gi pham siga temba siga ilak degi layeng basiga maduna ay khong chikpa saba tauba kanna tawru madu khara di phare Aroibada maroiba pau amukhanna NDA gi mifam pangthokre Jun gi tang nipanda Sri Modi Prime Minister oina wasak lorba yai thakna bai singi awaba mayok nariba mafam singda amsuna makata na tengbang kre World Environment Day gamari lenana tongan mafam singna ngarang thorom kaya pangthokna kre United Northeast Charitable Society gi lamjing makhada mahiroi singbu pungning thogat kre amasung Jiribam da chathariba kang tournament ngasi SAYCA team ga LEC babu paraga sanagani Lakhipuronline YouTube channel gi pau sandok chaba ngasi gi oinadi matang asida loijare